Ningtham thada angang chadu kun manga romdi ising asabana pokpadagi layengnari. Dr. Michael Ningtham thagi ka hena inglakpa asin maram oiduna angang chadu kun manga romgi changdi ising asabana pokpadagi layengba laknari haina sija hospital gi consultant plastic and reconstructive surgeon Dr. Michael Laiton jamna phongdorakli. Pauksi asiga akhanana unarubada Dr. Michael na makata na phongdorakibada maina chakpa burn haibasida makal kaya thona khaidoi. Isam samna sunburn toba degree rom da hairagana ahan ba degree dagi mari suba degree fawulai adubo miyam na khangsin bigadabadi sunburn toba asisu burn makal amani kerosene stove kai badagi oiro ising asaba hijin ba thaw asaba hijin badagi pokpa electric burn contact burn hairagana asaba thenglu badagi pokpa chemical burn hairagana acid dagi natraga battery kairaga mahi chong badagi hairiba singasi burn toba hairaga khangnai hairi doctor asin makha taraduna atopa radiation burn haiba amasulai loinena radiotherapy tawbada burn tawba asisu amani India gi oina burn gi thawdok asi chahi amada lakh humphudagi humpu tara phawu thokpu thengnai masigi manungda lakh amaga point mari manga di siri chahi tara manga dagi kunthra manga phawu gi manungda leiba patient singna ayamba lai miyoi manga lakpada saruk mari di nupi natraga angang sing oi angang gi kanglup ta hairagadi ising asabana pokpagi case asina ayamba thengnai Aldadi petrol na chakpa kerosene na chakpa gas pokai badagi chakpa asina chingba ayamba thengnai lamdam asidadi accidental asina ayamba oi percentage chada kun manga nipu humpu tara phawa chakpa patient sing lai sunburn so adum lai makoidi first degree gi burn nei thoidokpa ka hena tawningai leite sun skin lotion sizinabana hena sensitive oiragadi masagi oina extra care lowa changi Angang de ising asaba hijilabadi natraga maina chakpu oirabadi room temperature water na minute kun muk cham thokpiyo yamna ingba ising na su yade ice water na su yade ising asaba su yade cham thoklaba matungda anakpada leiba center da pugadabani hairi mahak na hai maina chakpa si kon singsilai masisu problem amani aikoina post burn contracture hai masi chahi da leite maina oiro chaklaba adu hospital da dressing phajana tawba skull scar hapagadi soksilapgi changasi khara nemi mathanta oisilhan badagi changsilakpa si tha uhum dagi horaga tha taruk chahi ama fawu yobu yai khwaidagi maru oibadi ahan bagi tha ani uhum asida phajana seksil horagadi khara fai horakpada lakpu oiragadi chada chama natraga best level da piba ngami Maduna tragadi functional one oibungamde Maramaduna Yaribu Makai hexing silaglabadi Tunu hospital the laglaga treatment taurabadi a favor result pibungami haina makatana fongdoraki.